Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari lenaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layenguna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda phangalli ngasi magdenshin biro amadi kudong saba singa silobiyo hena ku bamrol di damak hospital asigi telephone number 7005534166 natraga 8974572154 da pau phabirak biyagani Kramjare ELITETV ki test cartoon mahau meng taviri ham tarang oksari mren ngasim falo funga pau sing cartoon jinda cartoon nishina kari hainin liba kari phone liba kari wakal khalen ni bai du miam da so thamjage han lo khusage sanga express on top pani da che yam phajaba cartoon ni nok ning ba akoi gi mapa si machana pa gi phurito ngak tang sai buk thokine li lujani da ada police na check tawbuda pha gi mong ni kari gi fine no di si khangane ba ana mapa sin hai nungaire chana papu pugi mai phangle magi fruit ngak lububu number 4 yoro me sajiwa jail jogdore hai bne adai da sai police na suk laga tol kada tawno hal na khoi ma kya thengrang labni ai se ha thok mo adum ba na mapa si sum yon bagi thaba oram de du ani mak to chana ba yabo to thok pa yabani sum khangda na liluradi ngak chana yedi number 4 yoro di pha di jail jogga taba Adamasina haidane kandaba yongi yolaga machana pagi fulit lini kaina haijel li kai ani maksi oitokpa yaba dum nokningba am phajaba cartoon ena thamjage matang delerisina khoi chana leba ki loiredana adune loiredana sida khoi khabar je paraga pamsa myam moi wari sanabagi silang khang ne adamasina haire ahan bagi patle PR su flop chatle handak ki su oi changbugum tuidana hainin ise hizigi lengak makokni lekak mongok sida praja sina khalliba phawri bi hullu thambane ada amasina khume khangde micham siba masing tanari da kainom tawidana mayam se sum hainai hana gituna lemna tharoi hai handak kisna ani tawbagi khoi NI da sinerni NI da sinakre NI na hana gine lemna tharoi hojikina NI da sinerni oidorobra kana mayam na phagi taw hainari sonna batuni aduni ahan wagi su patle PR su flop chatle handa ki su oi changmungum har tawidana hangde micham siwa masing tanari bra kenom tawidana sum praja sangi pendaba myam longna bagi sendune yam phajaba adumba wan thok leba cartoon ena thamjage mathang dal risina khoi pungna phomgi balo he aduni balo is yam phajaba sigi sinse oirak ningai haringai leite sini mapandagi changai ba Central Forces singasi kanana kaino khangdabagi mong blaktaba ade laktuni adeda asimu bamenta ponte adi magi thabak toidu rapid action force kangbu duna ku CCTV camera lethoko mai adagi kansan ba gari na taktoi tanaba maya Manipur se adagi ambulance uruga chingdaraga phuba tawri myam se ade sin namma sidang sagi mapande lakpa kangbu singji khangdane ekta MLA ge suju chalambada haide base setpanate MLA ni gai lambi da tawda tholo odi haingai tabagi sinnang ulakudune mayam sena basida khoigi makhu tawba mayam tholakpagi sin haidana hai ngakhune ai ni nei ai MLA ni nei kana layena mayam ge tana us masa khangdana khoi chumdagi normal ga toroga chat poirambadi ji ju nauri kap yaw bra haidana toroga
ꯐꯥꯕ ꯐꯨꯕ ꯇꯧꯕ ꯇꯧ ꯉꯝꯖꯥꯗꯦ ꯁꯨꯝ ꯋꯥꯀꯤꯡꯒ ꯊꯣꯛꯄꯗ ꯑꯗꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯀꯥꯏꯅ ꯎꯠꯄ ꯃꯌꯥꯝꯁꯦ ꯄꯥꯈꯠꯅꯔꯒ MLA ꯁꯤꯅ ꯃꯄꯥꯟꯒꯤ ꯂꯥꯛꯄ ꯃꯀꯣꯏ ꯆꯣꯡꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯅꯣꯡꯃꯩꯅ ꯅꯝꯃꯛꯄꯒꯤ ꯁꯤꯟꯅꯪ ꯈꯪꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯩꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯂꯣꯏꯔꯦ ꯁꯤꯗ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠꯁꯤꯅ ꯚꯣꯠ ꯃꯌꯥꯒꯤ ꯕꯥꯁꯟ ꯉꯥꯡꯊꯕꯅꯤ ꯑꯗ ꯕꯥꯁꯟ ꯇꯥꯕꯁꯤꯗ ꯃꯌꯥꯝꯁꯦ ꯇꯥꯅꯤꯡꯉꯛꯇꯨꯅ ꯈꯥꯡꯕ ꯉꯝꯗꯅ ꯆꯦꯟꯈꯤꯕꯒꯤ ꯁꯤꯟꯅꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏꯁꯨ ꯈꯤꯇ ꯇꯩꯒꯦꯅꯦ ꯑꯩꯈꯣꯏꯗ ꯇꯥꯏꯅꯩꯌꯦꯅ ꯑꯗꯩꯗ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦꯗ ꯁꯥꯔ ꯑꯩꯈꯣꯏ ꯕꯥꯁꯟ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯁꯦꯟ ꯌꯦꯟꯒꯅꯤꯅ ꯂꯥꯛꯄꯅꯦꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯅꯣꯛꯅꯤꯡꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯑꯩꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯃꯣꯠꯂꯤ ꯃꯟꯗꯦꯗꯅꯤ ꯃꯣꯠꯂꯤ ꯃꯟꯗꯦꯁꯦ ꯃꯌꯥꯝꯁꯦ ꯂꯥꯎꯔꯦ ꯏꯁꯨꯁꯤꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡ ꯉꯥꯛꯀꯅ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯍꯦ ꯋꯥꯠ ꯀꯔꯤꯕ ꯑꯦꯅꯤꯊꯤꯡ ꯑꯦꯝꯕꯨꯁ kidnapping or death say ambush togera kidnapping togera or sigera will be taken care of by the NIA okay khudama akhoi NIA na akhoi da moina loimak lokhaladabni khangam gyan tarabra na mayam law mayam tabne jise ama tawbisu NIA ama tawbong sai mang thai do hey what kariba anything ambush kidnapping or death will be taken care of by the NIA okay NIA na lo isidani haiba aduni tam phasaba aina hangsa haijagi mafam duni ngasi da Elite TV gi test of cartoon mahau matang asila sinjare mem ta video sumam kana khuram jawol na kanene ba thang jari pine birsi Neuro patients get matangairaba specialized hospital, neuro emergency trauma net multi speciality hospital, singjai mathak tongtham likai da handuk chare. Hospital asina maruina BP stroke, brain tumor, lambi ki khudong thiba, spinal disc prolapse, spinal tumor amadi migraine chingba layengli. Hospital asida neuro gi layeng bar changba afaba makal gi khusu khulai amadi machine marang kaida lei. Masina kokal mari leinaba tongan ba makal gi anaba sing ningthina layengli. lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba lainguna maram oraga khudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leituna anaba sing layingli hospital asida ataba mamalda laying batanatana OPD general amadi ICU beds operation medicine x-ray amadi lab ka mai lena basinasu ataba mamalda hangalli ngasi maglansin biro amadi kudong saba singa silobiyo hena ku bamrol gi damak hospital asigi telephone number 700553416 natraga 8974572154 da pau phabirak yagani